Lamdam masida thengna changlakpa Kuki singde military junta ki makhada leirakpana makhoida democracy ki wahanthok leite maram maduna Eikhoiga leiminnaba Sukya Yaroi haina social scientist Dr. Dhanabir Laishram na phongdorakli wafa ngasi All Manipuri Ethnical Socio Cultural Organization Amesco amasung lamdaibung Social Welfare Club na tha amachumna chatharakpa uchara thabagi thoram loishinba yauna lamdam masida tangdu leitaba fibam ama puraknabagi matangna pangthokpa laishon tinchon gi thoram amada Dhanabir Laishram na phongdokhibani lamdam masigi saknairaba miyoi kaya yauna kakwa lamdaibungda pangthokhiba thoram aduda Dr. Dhanabir Laishram na hai lamdam masida thengna changlakpa Kuki sing democracy chatpa leibak amada leirakpa nattabana makhoida rule of law karino khangde military junta gi makhada chawrakpa Kuki singde hiram khudingmakta Eikhoiga tayonnaba haibadu oi makhoidi lamdam masigi yelhau furup singa leiminaba Sukya yaroidaba maramna pumnamak tangthokadabani mahakna makhatana hai leiminariba furup sing asigi chap manaba apamba ama leitragade eikhoi masel tattana khanaba natraga yengthinabagi fibam adumak leikani maram maduna furup khudingmaknai yanaba political aspiration ama thamba haibase yamnamak mathau tarakle punna leiminariba khunai asida furup khudingmakke tongan tongan bachatna lonchatta adumak lengdana leinaragade eikhoi punsinba wagane masigi pal asi thugainaba ameskona haukiba chahi kunthra asidage honaduna lakle masigi mayek laraba khudam ama hairagade furup khudingmakke ningol oibising ameskona chahi khudingge ningol chakobage thoram pangthoktuna lakliba asini maram maduna eikhoi masel amato aina punsinba ngamnaba cultural exchange tawminaba haibase ngasidi aduki matik mathau tarakle haina Dr. Dhanabir Laishram na makatana phongdokhe logi importance moi khangweba akhoi na musomna democracy ni India da leibagi akhoi na si culture tawra lakhamnina ani je leiminaba Sukya yaroiba aduna moi da lo leiroi lo gi mayok ta ngakta ni moi na 100 tours adu moi di kem khandeba aga tawbani na ko asidadi kitang kem to ka lo gi mayok to ini ai jail chang ni ko kan kibam leidana moi di kiroiba kana moi na chawraisina military junta gi dictator gi logi adagi rule of logi value khangdaba potu yauraga lakpanina moina se tawrise akhoi da pura ona tena laise sina leiminaba Sukya yaroiba aduna anyhow moi di loi taktho tan thoki done se na tan thoki done angan mudale lakpasin nati ko athai mudale laiba mayam se